baro over cover bunch a product of torture and a torture. Compensation subsana English in high welcome to the condition that is our demand. Adubu CM na amasung madi department sigi respected sar SP na. Hariba demand sa makoy am hakin na lojare. Akwai Joint Action Committee against the fatal killing in the inhumane actions of the security forces haiba Joint Action Committee asigi akoigi members sing co-convener sing convener amadi akwai publicity secretary sing akwai pun maksuna akwai ngasi se Naorem Leikai da thokhiba akoigi laibak tiba thodok aduda puknungda leikhidraba angang macha adu ja singba JAC aduna kaigumba hiram khrada akwai lengakta hairiba misi asiga mai leina kaigumba pandam khra akwai damakta ngasi nungthelgi pung mari makhai ta matamda koi lengak mapu edo chief minister da koi wafam khra pocha pacha bani wafam sing aduda ngasi chief minister na lengak mapu edo chief minister na yamna thawai hakchang yauna yam serious oina tabi rakanda yamna lumna lowi rakanda koi JAC gi ayamba demand sing fulfill to with habitare haibadi tasing harakanda ngasi mak koi tampak ki mafam ayamba koi yumlakta akoi mafam rang khangdana tear gas yam kapsun dana mobo mayang kapsun dana amadi akoi asol ananupi angang singi akoi nomo gi akoi narokki lam ama oina tar iba haidire leibham akoi samnai kanda yamna na tei chada mafam mom oirak pase se akoi punamaki chowa samasya amani haibitare adan masi singsidagi kannabi damakta akoi na masigi hairiba issue che yam lumna lojara kanda chief minister da lewang mapuda akoi JAC na hairiba thawong asi tawbiganu haibasine akoi hanba pandamsi adan hairiba asumba matong huktaba yumlakta karida akoi jagas caption ba mobong caption ba amadi masina marum kanda aki kang thola kanda asoi ason ana singda aduki mati khudong ti tholi se masi tabira kanda hairiba posi akoi thola ro hebaki chapcha ba akoi concern SP yauna loina akoi masi chapcha ba assurance pibire hebitare thola ro hebaki pochima sina mang thazara akoi masi memorandum se akoi ken tawchabani ani shiwa point da akoi gi huji ko hairiba adum malai bakti ba thawdo aduna huji asi akoi chang da ni gi langdai da haitare yam kanna akoi gi lantheng bi rims ki akoi gi ICU da kanna laikan naribi akoi gi sanjita Naorem ongbi laisam ningol sanjita gi damakta akoi puna like criminasi maki film sang film atu matamda shor maki hauzaldagi farakko ishinu haidna akoi puna khoiraminara kanda hairiba sanjita gi damakta my careness amati my treatment gi damakta masigi santham punamak gi lengakna pobirani aina su koi thambirei adna akoi puna like criminasi apabada oiminasi haibo hundu mokoi thaminare makha tarakpada akoi gi numitu daida akoi gi thokriba thogdok numitu daida police ki kahenba akoi gi hinba notorious action haigado ko adumba kano sing sida chenna akoi gi police officials sing ki mathakta akoi karigumba khradi action lokot piyo haiba support ache akoi thamjabani masi mokoi haiba numitu da chenna akoi gi police officials sing akoi tigachara kam akoi karigumba khra action lokot kami haibi pot chapcha ba thada bibiri haitare ko da makha tarakpada akoi gi haiba ihau asiga mari lainana ihau asiga mari lainana agitator singda thokpa asopan thokpa khotpa leidana adum masing sigi chu government ki maiki dagi chapcha ba mokoi gi mateng pangjage haibi chapcha ba assurance pibirak pa loinana khongjang changsin lei manungda akoi gi khongjang loising apa pun na kibasing haibitare hajan punjan kibasing adu matamda loimak ani sing yawna thador ne haiba wafam sima chapcha ne assurance pibire ki awaba taraba angangsi khudong thiba nanglaba angangsi mahaksu chamana ba miyoiba amagum treat tawbira kanda manipur lengakna haiba mahaki damakta akoi gi miyoiba amana akoi gi kaigumba
ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯈꯔꯗ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯝꯄꯦꯟꯁꯦꯁꯟ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯅꯪꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯀꯧꯕꯅꯤꯅ ꯃꯍꯥꯛꯀꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯅꯪꯅꯅꯕ ꯍꯥꯏꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯅ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯡ 24ꯒꯤ ꯕꯟ ꯑꯁꯤ ꯀꯧꯖꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯡ ꯅꯣꯡꯌꯥꯏꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯌꯥꯝꯕ ꯐꯨꯜꯐꯤꯜꯁꯦ ꯇꯧꯕꯤꯔꯕꯅꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ JACꯅ ꯄꯨꯈꯠꯆꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯦꯟꯕꯤꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒ ꯍꯥꯏꯔꯤꯕ ꯕꯟ ꯑꯁꯤꯁꯨ ꯄꯨꯡ 12 ꯐꯥꯎꯕ ꯀꯧꯕ ꯕꯟꯁꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯊꯣꯛꯆꯔꯦ ꯑꯩ ꯀꯩꯅꯣ ꯊꯝꯕꯤꯈꯤꯕ ꯅꯍꯥꯟꯒꯤ ꯑꯦꯖꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯇꯦꯇꯔꯁꯤꯡ ꯉꯔꯥꯡꯒꯤꯀꯣ ꯃꯗꯨ ꯀꯟꯗꯤꯁꯟ ꯑꯃ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛ ꯍꯥꯏꯕꯁꯦ ꯗꯦꯠ ꯏꯁ ꯑꯋꯥꯔ ꯗꯤꯃꯥꯟ ꯑꯗꯨꯕꯨ CMꯅ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯁꯥꯔ ꯑꯩꯈꯣꯏꯒꯤ SPꯅ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯖꯔꯦ ꯑꯃꯁꯨꯡ ꯑꯦꯠ ꯗ ꯃꯣꯁ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯐꯨꯜꯐꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯁꯨꯔꯦꯟꯁꯇꯨꯅ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯛꯏꯁꯤ